Moregi State Foresta ising piba tanker driver ama kuki singna fajillure khongul liruba security force sing kuki nupi singna tallakhre. Injo Myanmar border town Moreda ngarang ayuk pung 13 makhairom taba matamda kuki militant ni singneba singna Tata 407 water tanker gari ama fadana pukraga tanker adugi driver adubu kihallakre. Paugi likun amagi matung inna hariba water tanker gari adu numit khudingi Moreda leiba tongan ba Central Force amadi State Force singda ising pibagi thabak tawbani gari asi maitai pangal amana thawbani hariba gari adu ngarang mahuk sagumna Moregi ima kondong lairembi manakta leiriba MRIRB CDO amadi Central Force singda ising piruraga Imphal halakpagi lambida More Forest Gate manakta hana nangaiduna leiramba kuki militant singni singnaba kulai paiba singna water tanker adu faduna ICP taba highway bypass road lomda puraklaba matungda maitai pangal driver adu security force singda makhata na ising piba yaroi haiduna kihan khangalaga water tanker gari fahauraga masana thadorakibani amaromda ngasi ayuk phangba thajaba yaba paugi likhun amagi matung inna ngarang faduna pukhiba water tanker gari adu Injo Myanmar border pillar number Humdraga Taruk manakta leiba Howland Pai village ta leire haibagi pau fangbadagi mafam aduda ahenba security force sing sangsinduna operation sathanaba sem sakhre ningsingba yabadi haukiba January gi tang 13 da Technopol district ki village volunteer ni haiba luf amana thokpa cherol amada state force ta thaknaba ising yauna sana thaknaba polam amata mafam adudagi dukan singna pidana bakhangan baga lonana More dagi state force sing loktok triba fawba tha sigi ahumdagi More evening market area da leriba dukan sing amadi porfam phamba punamak matam kaktana thong lonaba khangan khibani hariba wafam ase ngaktaba sing maduda thorakpa apapata masa masana daita pugadabani haina section wa thamkhibani Marak asida ngarang security person singi ising supply tawba 407 Tata water tanker gari ama kuki volunteer singna fajin kibagi thogdokta senhaba sing phagatnaba ngasi More police BSF Assam Rifles yauna apunba team amana More gi manung chana leiba 132 kV electric station ADC guest house Basement office amadi Moregi atei tongan ba kuki taba khul singda thiba humbagi thabak chathanaba changsil lobada kuki nupi singna security person sing adu tallakhre hairi Michael Dev amasung khabagi hakchang kadang banda leiron chankre January 13 da Imphal West District ki Koktrukta kuki khulai paibe singna landarakpada leikidraba maitei khulngakpa nongthomba Michael Dev amadi Maisnam khaba anigi hakchang rims ki moktagi loraba matungda kadang ban Mahadeva chingda punna leiron chankre leikidraba khulngakpa anigi hakchang rims ki moktagi ngasi ayuk JSC amadi imung manunggi miyesingna lawruba matungda masa-masagi mayumda puduna ikai khumnaba utlaba matung kadangban Mahadeva singda punna leiron chankre leikidraba Michael Dev ki haksang haptuna thangmoiban Assembly Road lamlong kaithel porompat konung mamang wangkhai fauduna laklaga masagi yumda puraklaba matungda miyamna haikat lekat tamduna ikai khumnaba utkhi Moregi State Force ta LMG na selgi mateng pangkhre Manipur ke border town Moreda thawai khubak ta haptuna namkhai ngaktuna mathau tawriba special commando team da sana thaknaba polam sing leinanaba like minded group LMG na lupali sing yangkhai tengbang khongchet asi Moreda awaba kaya khangliba special commando sing dagi sumnatagi lupa kun piba posak amatang oiraba sumiyamna mateng panglabadi makhoida asoba thauna oigani haiba commando person amagi video social media da viral chalakpadagi LMG gi executive council na kupna khanaraba matungda group asigi members sing amadi group asibu nungsiduna tengbang lakpa sanpamdagi ngasi khabaiswagi taresuba MR complex leiba special commando gi headquarter da chatuna lupali sing yangkhai tengbang kibani tengbang selasi hojik Moreda mathau tawduna leiriba special commando gi SP TS Krishna Tombiga pau phongnaraba matungda special commando gi headquarter da leiba personnel singda khusina khibani Senglaba Kanglagi Sanathongda minute ani leptuna Moreda mathau tawriba amadi atei mafam kiyada imaleba ki ngamkhai ngakliba miyoi singbu asoi angam yahundana ba amadi lana sigi warishin atobu matamda puraknaba LMG gi thomi singna thongnireba matungda group asigi chief advisor wangkhemsa samjaina lusingduna ngasigi tengbang khongchet adu chatkhibani tengbang khongchet adu da group asigi advisory board ki member Asem Kennedy secretary Ojit Sorokaibam
Publicity Secretary Rakesh Naurem yauna LMG gi member kaya saruk yaki. Tengbang aduga mari lenana group asigi secretary Ojit Sorokhaibam na haibada state force na hauzik moreda mathau tawduna imaleba ngakli makhoida selgi awat palaite ti adubo international boundary oiriba moreda ngamkhai ngakliba special commando gi team amadi atei force singi pungning wakhal sonthadana ba LMG gi members singna angamba khagat nadana makhoiba pungning thogat poina lupali singyangkhai asi tengbang bani moreda lediba situation asina yamna aruba pimum amada leiri Atay mafam singdadi awat palakpa matamda aikoina hakthengdana mateng pangbagi khudongchaba leiri adubu moregi area asidadi aikoina mateng pangningi haiduna hektamak pangba yaba mafam oide asigumba yamna risk leiba aso apan yaurpa matamda amuk hanna khudongchadaba mayoknariba mafam asida tumba saba khangdana imalaiba kedamak hanba leitana mathau tawriba state forcing puning sonthakidana ba tengbang jabani miyamna su state forcing asibu puning thawatuna support tawbiyu haiduna LMG gi makedagi fongdorakli Manipur gi matangda wahi amata haidrabasu PM na Assamda hayeng lupa crore lising taramato gi project sangagadawri Thamapan suraklaba Manipur gi irang asida wahi amata fongdoktuna leiba leibak asigi Prime Minister Narendra Modi na Assamda hayeng numit ninigi khongchata laktuna sakwat thaurangi project kaya sangaragadawri numit ninigi khongchat asida Prime Minister na Assam State ki lupa crore lising taramathoi sangna paket patongan project kaya marum sangagadawri leibak asigi Prime Minister na Assamda lakadawriba khongchat asiga mari lenena Assam Vice Minister Hemanta Biswa Sarma Nasir lauduna mipam pangthoktuna tawgadaba thabak thoram singi matangda kupna khana nainakibaga lenana mahakna Prime Minister laktuna Assam gi miyamga awanungai saruk yabinaba haizarubada haraw-harawna yabirakle Prime Minister na hayeng Guwahati da tunglaba matungda mathangi numit fawba leiduna sakwat thorangi project kaya urib uyung tamduna project kaya amasu sangagani panba yabadi mamang sahigi May 3 dagi hauduna state asida tholiba kanglupki irang asida misi mina kaya yauduna thamapal fajillure fawbada leibak asigi Prime Minister na ngasi fawbada mapung phaba wahi amata fongdoktana laklibani